Handakta masa masagi yumsingda hanjin hankraba lanjenaruba Laimram Waroichingi Kunja Singi Yumsing Amamamta Oina Yangsilaga Hojiki Matamga Chunaba Mamalda Yumsing Semjinbiyu Amadi Nouna Saahanbiu Haina Coordinating Committee on Manipur Integrity Kokomina DC Bisnupurda Taksinkhre Laimram Waroichingi Kunja Singi Oiriba Fibam Yangsilaba Matungda DC Bisnupur Loinana Rehabilitation and Resettlement Committee of Internally Displaced Person Bisnupur District Chairperson Puja Ilangbamda Kokomina Pisin Kiba Cherol Amada Matam Kuina Lanjena Duna Lairuba Kulasi Kunja Sing Amuk Nouna Makoi Makoigi Mayum Singda Hanjil Hankiba Asi Tagatli Adumoinama Kulasigi Yum Taret Irang Asida Tumna Amang Ata Thokre Hairiba Yum Sing Asi Foundation Dagi Hauraga Toilet Ki Kudong Chaba Haplaga Nouna Saba Matautai Imung Ayambagi Yum Sing Leiba Yana Bagi Damak Chada Humbudra Dagi Marifu Faubagi Changda Nouna Semjin Sajinbagi Tangai Fadabasu Lady Amaromda Kulgi Changfamda Security Force deploy Tauriba Asi Mafam Chaba Watli Kunjinda deploy Taubana Kunja Sing Chatok Jasin Tauba Kul Asida Mateng Pangba Lakpa Yauna Kulda Lakpa Miyoi Singda Chauna Kudong Chadaba Thokale Maramaduna Kunja Sing Amasung Miyamgi Kudong Chadaba Sing Kokhananaba Yumthong Amamamta Oina Atubada Survey Taubiyo Compensation Rehabilitation Gi Senfam Su Haujiki Matamda Yum Ama Semjinba Amadi Nouna Savada Changba Mamal Aduga Chunana Pibiyu Nouna Yum Sava Singda Toilet Ki Kudong Chaba Ningtina Fangananaba Ahenba Miteng Changbiyu Loidena Kulgi Kunjinda deploy Tauriba Security Force Asi Karahena Sensitive Oiba Kul Asiga Tainaba Mafamda Nouna deploy Taubiyu Haina DC Ki Pukning Chingsinki